Mangal na makha tarai. Ado imana su nangbu uningin hai. Wari watai tongningen. Koi thoro hai na tamu hai re. Ha, imana. Imana. Yaradi ngasi ngayak chalu si hai babu yagadra chinbra. Thongam ngayak khanjana raga khomai. Hoi. Horen thabak loiraga chalase. Ado ai asomda thabak khara yengsilukhige. Hoi. Thongam chatkre. Mangal thongam na mabusu kaurukladi haiduna mapukningda mathanta ningjai mathanta ka sakhi tungon thoroklaga amtadi kaurak yabane thongam chatlambadagi fat on thorai dangan thabak atai leiribo leite adudi lao asomda tawrise dangan supuna yengminarurase hoi lake thongam chatba hokre mangal mathanta haraujaduna momo noktuna lei Thongam na amuk kaurai. Dangan, kaidorage, sasalao. Hoi, lai. Mangal, thongam gi matung da tanai. Thongam gi manak yauraga, makoi ani puna chatminakre. Nungthil pung ahum makai tare, thabak loisilaga, mangal ga thongam ga puna thoklai. Thongam na, dangan. Dangan se kadai waidagi na? Kaishampatagi ne. Thongam du magi gari park tawribadugi manakda changi mangal na ado thongam aikoida imagi nakda chase haibado chase dangan mang thabiro ai tungde inaraklage hoi mangal thongam gi mang thaduna gari thauraga mayum tamna chatli mangal gi yum yore makoi animak gari mafam chana khamlaga gari dagi kumtharai mangal na lao thongam changase Aikoi maga aiga tang leibane imasu masado kanna lengtholoksin yadribanina kharadi chaire kaideda kemta koirun ko law makoi ani punna imungda changminarai mangalna mamabu kawi ma tabro ma thongam lai thongam nang hak phomlamu ko ai ma kau thorake mangal mamabu kawu changkhre thongam mathanta tumina famduna leihawi Ngayhak leiraga mangalna ibes nabu samaga thoklai mangalna ma yengo to laisi karano ibes na thongam phamduna leiramba ubada harau haidai haima icha thongam la idana thongam phamambadagi haugatladuna kumai hoima nacha lai ibes na tapna famtharaga makha tarai kaidorage nangna leptuna leiridubo phamthawo Ima icha khak leiba sidane ima na ngamdrabanina imunga se harangjaini tawrise thongam na famtharaga hairei hakjang khara nungai birabo ima chaba thakpadi kaisu tawdrabra khara nungai re chaba thakpasu kaisu thoidokpa tawdre ngan chalone he nachal ki chaga lolo aigi oradi yarani ima lonbirano nacha cha thakjade fare ngan adudi nang chalo nga oine leiro nachal ka puna samina na ba thongam na yarani ima ai thongam na wa haiba loidringai ibes na marak thalai kai gi yabano nong phadu ima gi da lakpani cha da bayaro charaga halluko ngan chalo ne nangbo thenkhini ne nachal se ibani maroya pang semram lage mangal na hoima mangal nga leiba chatkre ibes nana thongam lao ima ga chakhumlom da changasi maroi semna ne wari sarusi thongam na hoima ibes na ga thongam ga chakhum changduna maroi semi ibes nana thongam ichabu hojikbu kadai da leirike thongam na yumda leima kana leiminaba nangdia ithantane ima chahukhraba yumduda nupi machana thanta Madam naga fataba sida kaisu tawroida ima ibema thongam thokani haibadi nate adubu hojik matamse yam cheksingadabani hoi ima ado nangbu kai honarigi hojik sibo kaisu thoidokba honade de ima babungna honabirambasing aina mahut chilauba khangne hai kanna honau sidi wari saringai mangal changai mangal na Ma, nga se sida semaladi kuirani na semalabane. Ibes nana. Hoi, yare.
ꯆꯠꯂꯣ ꯅꯐꯤꯒ ꯍꯣꯡꯂꯨꯔꯣ ꯑꯗꯨꯒꯅꯦ ꯏꯟꯁꯥꯡꯁꯤ ꯊꯣꯡꯉꯛꯑꯣ ꯃꯉꯥꯜꯗꯨ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯏꯇꯟ ꯇꯟꯅ ꯈꯨꯝꯃꯛꯏ ꯑꯁ ꯑꯩꯅ ꯊꯧꯉꯝ ꯊꯧꯗꯥꯕꯗꯤ ꯅꯠꯇꯦ ꯅꯪ ꯈꯔ ꯊꯣꯡꯉꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯈꯨꯠ ꯌꯦꯡꯁꯦꯕ ꯉꯁꯤꯗꯤ ꯀꯌꯥꯝ ꯍꯩꯇꯦꯗꯣ ꯏꯕꯦꯁꯅꯥꯅ ꯍꯩꯃꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯕ ꯊꯧꯉꯝꯅ ꯌꯥꯅꯤꯗ ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦꯕ ꯃꯉꯥꯜꯅ ꯑꯗꯨꯅꯦ ꯊꯣꯡꯒꯦ ꯍꯥꯏꯁꯤꯅꯤ ꯃꯌꯨꯝꯒꯨꯝꯕꯅꯦ ꯀꯩꯅꯣ ꯀꯩꯁꯨ ꯀꯣꯏꯐꯝ ꯊꯣꯛꯇꯦ ꯏꯕꯦꯁꯅꯥꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯛꯅ ꯐꯅ ꯋꯥꯗꯧꯔꯤꯗ ꯊꯧꯉꯝ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯀꯣꯔꯧꯒꯤ ꯀꯣꯜ ꯂꯥꯛꯏ ꯊꯧꯉꯝꯅ ꯏꯃꯥ ꯑꯩ ꯊꯕꯛꯀꯤꯅꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯏꯕꯦꯁꯅꯥꯅ ꯍꯣꯏ ꯁꯥꯔꯣ ꯊꯧꯉꯝ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯂꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯣꯔꯧ ꯀꯩ ꯂꯩꯔꯒꯦ ꯀꯣꯔꯧꯅ ꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯍꯌꯦꯡꯗꯣ ꯍꯣꯝ ꯁꯣ ꯑꯃ ꯂꯩ ꯅꯪ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯌꯣꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯦ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯣꯏ ꯊꯝꯃꯣ ꯀꯣꯔꯧ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯊꯧꯉꯝ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯃꯉꯥꯜꯅ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯉꯝ ꯆꯪꯉꯛꯄ ꯎꯕꯗ ꯃꯉꯥꯜꯅ ꯍꯥꯏꯔꯛꯏ ꯊꯧꯉꯝ ꯂꯥꯛꯑꯣꯍꯦ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯅꯪꯅ ꯂꯣꯏ ꯇꯧ ꯂꯩꯔꯗꯤ ꯍꯣꯔꯦꯟ ꯅꯪ ꯌꯨꯝ ꯍꯟꯕ ꯊꯦꯡꯉꯅꯤꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯕꯅꯤ ꯏꯕꯦꯁꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯧꯉꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯇꯣꯛꯑꯒ ꯊꯧꯉꯝ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯃꯉꯥꯜꯅ ꯌꯥꯔꯦꯍꯦ ꯌꯥꯎꯔꯅꯨ ꯆꯠꯂꯣ ꯅꯪ ꯊꯦꯡꯉꯅꯤ ꯏꯕꯦꯁꯅꯥꯅ ꯆꯠꯂꯣ ꯊꯧꯉꯝ ꯌꯨꯝ ꯌꯧꯕ ꯊꯦꯡꯉꯅꯤ ꯊꯧꯉꯝꯅ ꯌꯥꯅꯤꯌꯦ ꯏꯃꯥ ꯁꯤꯈꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯝꯃꯒꯦ ꯃꯉꯥꯜꯅ ꯌꯥꯎꯔꯅꯨ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯃꯇꯝ ꯐꯠꯇꯦꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯄꯨꯟꯅ ꯍꯥꯏꯖꯤꯟꯕꯗꯨꯗ ꯊꯧꯉꯝ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯏ ꯏꯕꯦꯁꯅꯥꯒ ꯃꯉꯥꯜꯒꯅ ꯁꯨꯃꯥꯡꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯛꯏ ꯏꯕꯦꯁꯅꯥꯅ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯊꯧꯉꯝꯅ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯙꯉꯥꯟ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯊꯧꯉꯝ ꯃꯉꯥꯜ ꯍꯣꯏꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯐꯤ ꯍꯣꯡꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯊꯧꯉꯝꯒꯤ ꯐꯣꯟꯗ ꯇꯦꯛꯁ ꯑꯃ ꯂꯥꯛꯏ ꯊꯧꯉꯝ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯉꯥꯜꯒꯤ ꯇꯦꯛꯁ ꯑꯣꯏꯔꯝꯃꯤ ꯊꯧꯉꯝ ꯌꯨꯝ ꯌꯧꯔꯕꯣ ꯊꯧꯉꯝꯅ ꯌꯧꯔꯦ ꯙꯉꯥꯟ ꯑꯣꯍꯣ ꯐꯔꯦ ꯌꯧꯔꯗꯤ ꯏꯃꯥꯅ ꯍꯪꯉꯣꯅ ꯍꯪꯉꯛꯄꯅꯦ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯗꯤ ꯍꯪꯉꯣꯏꯗꯧꯔꯤꯅꯦ ꯑꯗꯨꯗꯤ ꯍꯪꯉꯛꯀꯅꯤꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯉꯁꯥꯏ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯋꯦ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦ ꯍꯩꯇꯦꯗ ꯀꯩꯁꯨ ꯑꯗꯨꯛ ꯍꯥꯎꯅ ꯊꯣꯡꯉꯤꯗꯣ ꯍꯩꯇꯦꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯦꯟꯗꯣꯔꯛꯂꯦ ꯊꯧꯉꯝꯅ ꯑꯗꯨ ꯙꯉꯥꯟ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯇꯨꯝꯅꯔꯁꯦ ꯍꯌꯦꯡ ꯊꯕꯛ ꯊꯤꯟꯊꯔꯅꯤꯌꯦ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯏ ꯇꯨꯝꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯤ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯁꯨꯝꯂꯛꯅꯕꯅꯤꯗ ꯇꯨꯝꯃꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯣꯟ ꯊꯝꯂꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯊꯧꯉꯝ ꯏꯕꯣꯍꯜꯍꯣꯏꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯏꯕꯣꯍꯜꯍꯣꯏ ꯇꯝꯅ ꯆꯠꯂꯤ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩ ꯀꯣꯔꯧꯒꯤ ꯀꯣꯜ ꯂꯥꯛꯏ ꯊꯧꯉꯝ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯀꯣꯔꯧ ꯑꯣꯏꯔꯝꯕꯗꯨꯗ ꯒꯥꯔꯤꯗꯨ ꯁꯥꯏꯠ ꯇꯧꯔꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯊꯧꯉꯝꯅ ꯍꯜꯂꯣ ꯀꯣꯔꯧ ꯅꯪ ꯌꯧꯗ꯭ꯔꯤꯕꯣ ꯀꯥꯏꯗ ꯂꯩꯔꯤꯒꯦ ꯑꯁꯣꯝꯗ ꯅꯪ ꯉꯥꯏꯅꯔꯦꯅ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯀꯥꯎꯔꯤꯔꯥꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅ ꯂꯩꯔꯦ ꯂꯝꯕꯤꯗ ꯂꯩꯔꯦ ꯌꯧꯗꯣꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯌꯧꯁꯤꯜꯂꯣꯀꯣ ꯑꯩ ꯊꯝꯃꯒꯦ ꯀꯣꯔꯧ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯊꯧꯉꯝꯁꯨ ꯏꯕꯣꯍꯜꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯃꯐꯝꯗꯨ ꯌꯧꯕꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯪꯉꯛꯄꯗ ꯁꯨꯁꯃꯥ ꯊꯋꯥꯟ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯛꯂꯛꯄ ꯎꯏ ꯊꯧꯉꯝ ꯁꯨꯁꯃꯥꯅ ꯎꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯑꯒ ꯀꯨꯟꯊꯗꯨꯅ ꯈꯣꯡꯎꯞ ꯃꯔꯤ ꯀꯤꯁꯤꯟꯅꯗꯨꯅ ꯂꯩ ꯊꯧꯉꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯗꯨ ꯊꯋꯥꯟꯅ ꯂꯥꯞꯅ ꯎꯍꯧꯏ ꯊꯧꯉꯝꯅ ꯆꯤꯡꯅꯗꯨꯅ ꯊꯩꯅꯔꯕ ꯐꯥꯎꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯃꯃꯥꯡꯗ ꯐꯠ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯔꯛꯏ ꯕꯥꯕꯣ ꯆꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯍꯧꯕꯒ ꯄꯨꯟꯅ ꯍꯜꯂꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯁꯅꯥꯌꯥꯏꯅ ꯍꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯔꯣ ꯅꯆꯦꯒ ꯑꯩꯒꯗꯤ ꯊꯕꯛ ꯌꯥꯔꯛꯇ꯭ꯔꯦ
ꯁꯅꯥꯌꯥꯏꯒ ꯁꯨꯁꯃꯥꯒ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯋꯥꯟ ꯃꯄꯥꯒ ꯃꯆꯦꯒ ꯆꯠꯈꯤꯕꯒ ꯑꯣꯊꯣꯔꯛꯄꯗꯗꯤ ꯊꯧꯉꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯧꯉꯝꯕꯨ ꯀꯣꯏꯊꯤ ꯊꯤ꯫ ꯀꯣꯟꯅꯊꯪꯗ ꯊꯧꯉꯝ ꯏꯕꯣꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯋꯥꯟꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯧꯋꯥꯟꯅ ꯄꯥꯕꯨꯡ, ꯏꯕꯣꯍꯜꯅ ꯏꯕꯨꯡꯉꯣ ꯊꯧꯋꯥꯟ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯅꯄꯥꯕꯨꯡꯒ ꯅꯆꯦꯒꯗꯤ ꯊꯕꯛꯀꯤ ꯀꯧꯔꯦꯅ ꯍꯥꯏꯔꯝꯃꯦ꯫ ꯊꯧꯋꯥꯟꯅ ꯍꯣꯏ ꯄꯥꯕꯨꯡ, ꯃꯈꯣꯏ ꯆꯠꯈ꯭ꯔꯦ, ꯑꯩ ꯂꯩꯍꯧꯔꯕ꯫ ꯊꯧꯉꯝ ꯊꯧꯋꯥꯟꯒ ꯊꯦꯡꯅꯕꯗꯨ ꯃꯆꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯍꯧꯖꯤꯛꯇ ꯏꯕꯣꯍꯜꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯩꯈꯤ꯫ ꯏꯕꯣꯍꯜꯅ ꯊꯧꯉꯝ, ꯃꯥꯁꯦ ꯈꯪꯅꯧ, ꯊꯧꯋꯥꯟ ꯀꯧꯕꯅꯤ, ꯎꯔꯤꯄꯣꯛꯇꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯍꯣꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯅ꯫ ꯊꯧꯋꯥꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯈꯪꯅꯩꯗ ꯄꯥꯕꯨꯡ꯫ ꯏꯕꯣꯍꯜꯅ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯅꯕꯥꯅꯤꯕꯨ? ꯊꯧꯋꯥꯟꯅ ꯍꯣꯏ ꯄꯥꯕꯨꯡ, ꯈꯪꯅꯩꯌꯦ꯫ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯏꯕꯣꯍꯜꯕꯨ ꯀꯧꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯁꯣꯝꯗ ꯃꯤ ꯉꯥꯏꯅꯍꯧꯔꯦ, ꯏꯃꯥꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯑꯦ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯍꯧꯈꯣꯀꯣ꯫ ꯏꯕꯣꯍꯜ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯊꯧꯋꯥꯟꯅ ꯈꯥꯝꯃꯛꯏ꯫ ꯉꯥꯏꯈꯣ ꯊꯧꯉꯝ, ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯊꯧꯉꯝ ꯂꯦꯞꯄꯗꯨꯅ ꯊꯧꯋꯥꯟꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯊꯧꯋꯥꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯅꯔꯥ ꯂꯩꯕ ꯑꯃꯒꯨꯝ ꯅꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯤꯗꯤ? ꯃꯥꯏꯊꯤꯔꯕ ꯑꯃꯒꯨꯝ ꯃꯤꯔꯣꯜ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯧꯉꯝꯅ ꯋꯥ ꯂꯩꯊꯣꯛꯑ ꯈꯨꯝꯃꯛꯏ꯫ ꯅꯅꯥꯎ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯔꯝꯃꯦ, ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯅꯪꯕꯣ? ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯏꯅ ꯂꯩꯔꯤ꯫ ꯅꯆꯦꯗꯤ? ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯃꯥ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ? ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤ? ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ꯫ ꯃꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯦꯔꯒ ꯅꯍꯥ ꯁꯥꯗꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯕꯨꯡꯕꯨꯗꯤ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯦ, ꯁꯃꯥꯖ ꯁꯦꯕꯥꯗ ꯂꯨꯞꯄꯤ꯫ ꯌꯥꯝ ꯐꯩꯌꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯩꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯆꯦꯛꯂꯥꯅꯤ, ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯧꯅꯤꯡꯕ ꯃꯐꯝꯗꯨꯐꯥꯎ ꯌꯧꯔꯤꯕ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯊꯥ 3ꯃꯨꯛ ꯁꯨꯔꯦ꯫ ꯂꯩꯕꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ꯫ ꯅꯣꯡꯃ ꯂꯥꯛꯀꯦ꯫ ꯂꯥꯛꯀꯅꯨꯗ, ꯅꯆꯦ ꯀꯤꯗꯇꯧꯅꯣ ꯑꯉꯥꯡꯅ꯫ ꯑꯦ, ꯊꯧꯋꯥꯟꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯊꯧꯉꯝꯅ ꯃꯔꯛ ꯊꯠꯅ ꯉꯥꯡꯁꯤꯜꯂꯤ꯫ ꯊꯣꯛꯂꯁꯦ, ꯑꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯝꯃꯅꯤ꯫ ꯊꯧꯉꯝ ꯊꯧꯋꯥꯟꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜ ꯊꯧꯉꯝꯗ ꯀꯣꯜ ꯇꯧꯏ꯫ ꯃꯉꯥꯜꯅ ꯍꯜꯂꯣ ꯊꯧꯉꯝ꯫ ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ ꯗꯥꯉꯥꯟ? ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯄꯅꯤꯗ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯦꯅ꯫ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯣꯍꯣ, ꯀꯩ ꯃꯊꯦꯜ ꯆꯥꯔꯕ? ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ꯫ ꯗꯥꯉꯥꯟꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯀꯩ ꯃꯊꯦꯜꯅꯣ? ꯍꯪꯒꯥꯝ ꯆꯥꯏ, ꯁꯤꯡꯖꯨ ꯑꯃꯒ꯫ ꯑꯗꯣ ꯊꯧꯉꯝ, ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ? ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗ꯭ꯔꯕ? ꯈꯜꯂꯣꯏꯗ ꯀꯩꯁꯨ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯣꯏ, ꯑꯗꯨꯝ ꯍꯥꯏꯌꯣ꯫ ꯅꯪꯁꯦ ꯅꯪ ꯅꯁꯛꯁꯤꯒ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯀꯩꯗ ꯈꯦꯠꯅꯔꯤꯕ? ꯅꯁꯛꯇꯤ ꯅꯨꯄꯤꯒꯤ ꯁꯛ ꯑꯁꯦꯡꯕꯅꯦ, ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯤ ꯅꯨꯄꯤꯒꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯃꯥꯟꯗꯦ꯫ ꯑꯁ, ꯈꯨꯍꯥꯏꯒꯗꯤ ꯅꯪꯁꯨ꯫ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯗꯣ ꯅꯨꯄꯤꯒꯤ ꯁꯛ ꯑꯁꯦꯡꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯏꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯪ ꯇꯞꯄ, ꯆꯤꯡꯂꯦꯝꯕ, ꯅꯨꯡꯁꯤꯕ ꯄꯣꯛꯄ, ꯄꯨꯛꯅꯤꯡ ꯍꯨꯕ ꯁꯛꯇꯥ ꯑꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯣꯔꯧꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯊꯧꯉꯝꯅ ꯗꯥꯉꯥꯟ, ꯑꯩ ꯃꯤ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯦ, ꯑꯝꯇ ꯄꯥꯏꯒꯦ, ꯊꯝꯃꯦꯀꯣ꯫ ꯃꯉꯥꯜꯅ ꯑꯦ, ꯃꯉꯥꯜꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯧꯉꯝꯅ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯊꯧꯉꯝꯅ ꯍꯜꯂꯣ? ꯀꯣꯔꯧꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯃꯨꯔꯇꯤ, ꯋꯦꯇꯤꯡꯒ ꯂꯩꯀꯣ? ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯅꯦ꯫ ꯀꯅꯥꯒ? ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯅꯦ, ꯁ꯭ꯀꯨꯜꯒꯤ ꯏꯟꯁꯄꯦꯛꯁꯟꯗꯣ ꯃꯥꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯗꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯗꯤ? ꯁꯨꯝ ꯇꯧꯔꯛꯂꯤꯖꯥꯠꯅꯦ, ꯇꯦꯛꯁꯁꯨ ꯑꯗꯨꯝ ꯊꯥꯅꯩꯗ, ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯕꯅꯦ꯫ ꯍꯩꯁ, ꯀꯩꯅꯣꯝ ꯂꯩꯕ ꯃꯥꯜꯂꯤꯗ꯫ ꯀꯩꯁꯨ ꯂꯩꯇꯦꯀꯣ? ꯍꯣꯏ, ꯀꯣꯟꯅ ꯈꯪꯉꯅꯤ꯫
ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯤꯕ? ꯐꯝ ꯊꯥꯔꯤꯌꯦ. ꯇꯨꯝꯃꯒꯦꯅ? ꯉꯟꯅ ꯇꯨꯝꯃꯣ. ꯑꯩ ꯀꯧꯔꯛꯑꯦ ꯑꯁꯣꯝꯗ. ꯊꯝꯃꯒꯦ. ꯍꯣꯏ. ꯀꯣꯔꯧ ꯀꯣꯜ ꯀꯛꯈ꯭ꯔꯦ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯊꯧꯉꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯉꯥꯜꯒ ꯋꯥꯔꯤ ꯁꯥꯅꯩ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯊꯧꯉꯝꯅ ꯃꯉꯥꯜꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ. ꯊꯧꯉꯝ ꯀꯣꯔꯧꯗ ꯀꯣꯜ ꯇꯧꯏ. ꯊꯧꯉꯝꯅ ꯀꯣꯔꯧ, ꯀꯣꯔꯧꯅ ꯍꯥꯎ, ꯀꯩ ꯂꯩꯔꯦ ꯊꯧꯉꯝ? ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ. ꯍꯪꯉꯨ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏ ꯇꯧꯋꯦ? ꯀꯣꯔꯧ ꯊꯧꯉꯝꯒꯤ ꯋꯥꯍꯪꯗꯨꯗ ꯏꯉꯪ ꯉꯪꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ? ꯑꯩꯈꯣꯏ ꯃꯨꯔꯇꯤꯁꯦ ꯌꯦꯅꯤꯡꯊꯥ ꯂꯥꯛꯑꯕ? ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯂꯛꯑꯕ꯭ꯔꯥꯕ? ꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧꯗꯨ ꯅꯣꯛꯏ. ꯊꯧꯉꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯀꯔꯟ ꯉꯥꯡꯂꯩꯅꯣ? ꯍꯪꯉꯤꯗꯣ ꯁꯠ ꯁꯠ ꯈꯨꯝꯃꯣ. ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯅꯦ. ꯀꯔꯝꯅ ꯍꯧꯔꯛꯈꯤꯕ, ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯑꯝꯇ ꯈꯪꯍꯧꯔꯣꯏ. ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯁꯥꯐꯣꯡꯂꯛꯀꯅꯤ, ꯊꯃꯣꯏ ꯃꯔꯣ ꯂꯣꯜꯂꯛꯀꯅꯤ. ꯊꯧꯉꯝꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯒ ꯍꯪꯉꯛꯏ. ꯃꯈꯥꯗꯤ? ꯅꯨꯡꯁꯤꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯇꯠꯇꯅ ꯏꯃꯤꯠꯁꯤꯗ ꯎꯅꯤ. ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯇꯥꯎ ꯇꯥꯎꯅꯤ. ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯈꯟꯖꯤꯜꯂꯒ ꯆꯔꯥꯡꯅꯔꯛꯀꯅꯤ. ꯑꯗꯒꯤ ꯀꯩꯗꯧꯔꯕ? ꯊꯧꯉꯝꯒꯤ ꯃꯑꯣꯡꯗ ꯀꯣꯔꯧꯅ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ. ꯊꯧꯉꯝ, ꯑꯩ ꯋꯥ ꯉꯥꯡꯕ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯈꯤꯒꯦ. ꯑꯝꯇ ꯃꯔꯛ ꯊꯠꯂꯛꯀꯅꯨ. ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯏꯍꯥꯛ. ꯍꯣꯏ. ꯊꯧꯉꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯀꯣꯔꯧꯅ ꯃꯈꯥ ꯇꯥꯔꯛꯏ. ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯕ ꯐꯥꯎꯒꯅꯤ. ꯊꯃꯣꯏꯒꯤ ꯋꯥꯗ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯒ ꯄꯥꯎꯈꯨꯝꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯅꯤꯡꯕꯗ ꯐꯣꯡꯕꯗꯤ ꯉꯝꯃꯣꯏ. ꯏꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯆꯒꯅꯤ. ꯅꯨꯡꯁꯤꯕ ꯆꯥꯛꯆꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯝꯕꯟꯕ ꯂꯥꯛꯀꯅꯤ. ꯈꯝꯕꯟꯕ ꯍꯦꯜꯂꯛꯑꯀꯥꯟꯗꯅꯦ ꯌꯥꯔꯛꯀꯅꯤ ꯌꯥꯔꯛꯑꯣꯏ ꯈꯪꯗꯈꯩ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯁꯠ ꯂꯥꯎꯅ ꯐꯣꯡꯗꯣꯛꯈꯤꯗꯣꯏꯁꯦ꯫ ꯊꯧꯉꯝ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯀꯣꯔꯧꯅ ꯊꯧꯉꯝ, ꯇꯥꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ? ꯇꯥꯏꯌꯦ. ꯑꯗꯨꯒ ꯈꯨꯝꯗ꯭ꯔꯤ ꯀꯩꯒꯤ? ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯗꯤ ꯅꯪꯅ. ꯕꯦꯔꯥꯗꯤꯕ ꯅꯪꯁꯨ. ꯈꯨꯝꯃꯛꯑꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ. ꯊꯧꯉꯝꯅ ꯑꯗꯣ ꯐꯣꯡꯗꯣꯛꯂꯨꯔꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯉꯥꯏꯈꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯁꯤ ꯋꯥꯁꯦ ꯍꯪꯉꯤꯁꯦ? ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯨꯔꯇꯤꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯉꯝꯕ ꯃꯤꯒ ꯂꯩꯔꯕꯖꯥꯠꯂꯣ? ꯌꯥꯝ ꯈꯪꯉꯤꯀꯣ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤꯕꯣ? ꯂꯥꯏꯗꯧꯅ. ꯂꯥꯏꯒꯤ ꯃꯆꯥꯅꯦ ꯑꯩꯁꯦ. ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤꯕꯣ, ꯑꯗꯨꯁꯨ ꯍꯅꯨꯃꯥꯟꯒꯤ ꯃꯆꯥ. ꯊꯝꯃꯦ ꯌꯥꯔꯦ. ꯉꯥꯏꯈꯣꯅꯦꯍꯦ. ꯀꯩ ꯋꯥꯠꯂꯤꯒꯦ? ꯔꯥꯕꯣꯟꯒꯤ ꯁꯥꯒꯩꯒ ꯃꯥꯜꯂꯤꯒ ꯍꯥꯏꯔꯛꯇꯣꯔꯤꯕꯣ ꯑꯃꯨꯛ? ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯗꯣ ꯀꯣꯔꯧ, ꯑꯩ ꯃꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ. ꯏꯃꯥꯏ, ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯃꯨꯔꯇꯤꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯉꯝꯃꯤꯕ ꯅꯨꯄꯥꯗꯨꯕꯣ? ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯃꯉꯥꯜꯅꯦ. ꯄꯔꯐꯦꯛ ꯆꯣꯏꯁ. ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯣ? ꯀꯩꯅꯣ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣꯕꯣ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤ ꯑꯗꯨꯝ ꯍꯥꯏꯇꯥꯕ. ꯄꯪꯒꯅꯨ, ꯃꯤꯅ ꯍꯟꯖꯈꯤꯅꯤ. ꯁꯠ ꯐꯣꯡꯗꯣꯛꯆꯧ. ꯌꯥꯔꯛꯇ꯭ꯔꯗꯤ? ꯅꯨꯡꯁꯤꯗꯨꯗ ꯍꯥꯟꯅ ꯐꯣꯡꯗꯣꯛꯑꯣ. ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ. ꯍꯣꯝꯒꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯒꯤ ꯚꯦꯜ ꯑꯃ ꯂꯩꯕꯅꯦ. ꯑꯗꯨꯗ ꯍꯦꯛꯇ ꯐꯥꯔ ꯂꯣꯏꯔꯦ. ꯌꯥꯔꯦ, ꯅꯪ ꯑꯗꯨꯝꯕ ꯀꯥꯔꯟꯗꯣ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯒ. ꯊꯧꯉꯝ ꯁꯥꯎꯔꯒ ꯀꯣꯜ ꯀꯛꯏ. ꯀꯣꯔꯧꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ. ꯊꯧꯉꯝꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯒ ꯁꯥꯎꯔꯒ ꯍꯥꯏ. ꯀꯩꯅꯣ? ꯋꯥ ꯍꯥꯏꯒꯦꯁꯦ. ꯃꯤꯒꯤ ꯊꯃꯣꯏꯗꯣ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛ. ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯊꯣꯛ. ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯐꯣꯡꯗꯣꯛ. ꯑꯇꯣꯞꯄ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯂꯩꯔꯝꯃꯁꯨ ꯀꯩꯗꯧꯒꯦ? ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯅ. ꯀꯥꯏꯅꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯗꯕꯅꯦ. ꯂꯩꯔꯝꯃꯣꯏꯃꯦ. ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕ ꯃꯤꯗꯣ ꯃꯀꯣꯛ ꯆꯥꯛꯂꯕꯅꯦ. ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯦ. ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯂꯣꯏ ꯑꯣꯏꯒꯦꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ. ꯊꯧꯉꯝ, ꯅꯪ ꯑꯗꯨꯝꯅ ꯁꯣꯟꯊꯕꯗꯣ ꯄꯛꯆꯗꯦ. ꯁꯣꯟꯊꯒꯅꯨ. ꯀꯥꯎꯔꯕꯣ ꯅꯪ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯣ? ꯇꯠꯇꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ? ꯊꯧꯉꯝꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯊꯧꯉꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯉꯁꯤꯗꯤ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ. ꯁꯣꯟꯊꯕ ꯍꯥꯏꯕꯁꯤꯅ ꯄꯥꯂꯣꯟ ꯍꯦꯟꯅ ꯋꯥꯡꯈꯠꯍꯜꯂꯦ. ꯑꯋꯥꯡꯕ ꯄꯥꯂꯣꯟꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛ ꯑꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯅꯤ. ꯊꯧꯉꯝꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯥꯀꯟ ꯑꯃꯅ ꯄꯥꯂꯣꯟ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯗꯨꯅ
sum sum tungsilagtuna ichaw thoktuna ichaw marakta iraknaduna sigani amaromdana palona tingkhiduna ichel adugi saruk thungdana ikang thoklaga kahatuna sigani sontharaba mahakto asibaga marup sanabane asibagi lambida chatpane hingna hingna sirabane si hairaga thongam sor sangna hondorai korona asi ningsingna kaigino nangna sontharido sonthanuko hoise sonthararoi ado pung thenge tumase school su saba loirakdore aduna ngana thabak hawe hoi tumo good night noi huranba dreams kaino noi huranba dreams haide nangi thamoi huraliba midugi mangmango haibanida yare se thenge thamo ai thamage korau kol du kaklaga mathanta haijai thongam matam kuinadagi aina nangbu ningjarakpasidi marupki palona wangbana nangi nungsi icheldo ifamda yaurakhidrako pabungna icheldugi saruk thungdana kahatlaga sini haibagum aisho nangi nungsi icheldo yauраktana mangkraniko mathangi numita thongam thabak mafamda leiri mangal hathu thongam gi manakta lai mangal na thongam na kai haige danga amuksu ikai taurise as ikai nu he aingondabu adu kai wanu hairodana thongam ai ngasidi nungsiba haibado masak khange khangde thongam aise nungsibada pungau ngaure thongam mangal gi wahaida mapukningda harawa faujai thamoida tumin nokjai mangal na makha tarai mamingna laisi kawe high school ki classmate ainasu thaina dagi adum crush oina thamjabane thongam mangal gi wahai sitabada harau jarambadu mangkhre tumin nokjaramba thamoisu akhak arau nangkhre maithong imakmak singkhre mangaldi harau makha tarai ngarang se itha thajadana mana call tawraga propose tawre wari su mayam sane khangde ayam harawe thongam nungaitaba pumba phajiladuna kaisu tawdaba saduna hairei masakti kamain tawge dangan gi crush oibanina hajaramdoidi male phajaye aigi oinadi maga sangtamnabada pumnamak noblani mangal gi phone du mi amagi kolai mangal wangang balepaga haife chathoaga call du pairaga wari saduna laikre thongam di lepna mangal bu yenglaga mapira chelai mapina thumhakhiduna karisu udre mami sami mangal manakta changakpa ubadagi fatlai thoi mangal na thonga magi phone una silao haire ai chalage ko mangal harau chatkre thongam di khamba ngamdana mapi sintharai mangal leisigi manak yaure leisi mamanabi amaga leirami mangal leisigi manakta changsili mangal na kayam kuirage ngaiba leisina kuidriye somdana thongam mathanta machi amada mangduna lei mi mayam thabak loiraga mahai loina hanakhre thongam di hojik fawwa thabak mafamda leiri tanja sida koraugi kolai thongam kol du paikhatte hanjin tawrakpadagi kona thangda paikhalli thongam na hello korau na kaigino call ga subai pai trigo kedarage na thongam kappagi khonjel nikna khumi ai thabak mafamda leiri aduine thabak ko hoju fok subra kedarage nakhon gani de kapiraba ha kapte da kaisu oidaba ngangano thonga ai loi khange nang kapte haiba korau gi wada thongam khamba ngamdana kapthorei kapna hairei ai la ani korau manipur da leibase ai am ware kaidawu yaurage hayuse dangandi mapu pankre aidi thengna chaktaba chikla oire thonga ai manipur da lage ai laaga loi fana basinge ai kaina hanbige mabani do korau ai mangonda yetlaroi mana nungaina lekhibaduna aigi su nungai basaklage
ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄꯒ ꯅꯨꯡꯁꯤꯅꯈꯤꯕꯗ ꯅꯪꯅ ꯀꯞꯂꯤ ꯀꯩꯒꯤꯅꯣ? ꯃꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯅꯦ, ꯑꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯈꯪꯗꯦ. ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤ ꯀꯞꯂꯦ? ꯀꯞꯀꯅꯣ ꯑꯗꯨꯗꯤ. ꯀꯞꯄꯔꯣꯏ. ꯑꯩ ꯀꯞꯇ꯭ꯔꯦ. ꯊꯦꯡꯉꯦ. ꯑꯩ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ. ꯃꯌꯥꯝ ꯂꯣꯏ ꯍꯟꯅꯈ꯭ꯔꯦ. ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ. ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪ? ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯌꯦ. ꯐꯔꯦ ꯐꯔꯦ, ꯍꯜꯂꯣ ꯌꯨꯝꯗ. ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯅꯊꯟꯇ ꯂꯩꯅꯣ. ꯊꯝꯃꯒꯦ. ꯊꯧꯉꯝ ꯀꯣꯜ ꯀꯛꯑꯒ ꯊꯕꯛ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯃꯌꯨꯝ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ. ꯆꯔꯥꯡꯅꯕ ꯋꯥꯈꯜꯅ ꯊꯧꯉꯝ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯗꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯁꯨꯝ ꯌꯦꯡꯂꯝꯃꯤ. ꯃꯉꯥꯜꯒꯤ ꯇꯥꯏꯝꯂꯥꯏꯟ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜꯗ ꯁꯤꯡꯒꯜ ꯇꯦꯛ ꯇꯧꯕ ꯋꯤꯠ ꯍꯕꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯝꯕ ꯊꯦꯡꯅꯩ. ꯚꯤꯗꯤꯑꯣꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜꯒ ꯂꯩꯁꯤꯒ ꯃꯈꯨꯠ ꯁꯝꯅꯅ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯃꯤ. ꯈꯝꯕꯟꯕꯒ ꯈꯣꯏꯔꯥꯡꯅꯕꯒ ꯂꯣꯏꯅꯅ ꯀꯃꯦꯟꯁꯨ ꯄꯥꯔꯨꯏ. ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯂꯣꯒ ꯑꯥꯎꯠ ꯇꯧꯔꯒ ꯊꯧꯉꯝ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯤ.